Mitop ki landada maramdam ngak na ba yelhomina khutta khulai paikhat pa haiba asi malem gi lo na yai khun ngak pa singda case pansin ba phaba punba tawraga santi hanjan hana ba thabak paikhat kani haiba Union Home Minister gi wapam oithok tabani haina civil society organization singi luching ba singna fongdok naragli wafam singa kekru pata pangthokiba kunhumdoirak suba the Great June Uprising Unity Day gi thoramda fongdokibani Observation Committee ki Chairman su oriba UCM ki President Joy Chandra Konthau jamna hai Manipur ki apunba shaktam da singnarak labadi India dagi tokhaina tagani pre-merger status hanjinba haiba phirep ahongba leite karigumba thugaina ba honarak labadi ani suba June 10 gani pal tholak loi hainingai leite haiki mahangna hai India na Manipur ki apunba ki shaktam da khabai khara saba lepkadabani madugi mahuta NRC sana hanba amadi kuki militant singa taunari basu handokna ba thabak paikhatpana chungani fongdoki Joy Chandra na makha tara Kuki narco terrorist singda karigumba makhalgi action amata lokhotraga maramdam ngakliba khungakpa singbu fagani pungani amadi case pangani haibagi thaong khudakta lepkadabani hainasu fongdoki Hawaii na ponta pikir singna lauramba Manipur ki apun bersaktam kaiba yaroi Manipur ki apun bersaktam kairagadi aikoi thawai phawo thab ki di haina miyam da laukibedo ngasi su aikoi lepi haiba wafum aduni aduga matamdu da laukiba Manipur ki apun bersaktam da singna rarba thugaira labadi India dagi Manipur tokai tagani haina matamdu da laukiba wafum ado ngasi su aikoi lengdana leiri haibedo miyam da thamjage karigumba India government na adugumle any community na Manipur thugaina na bachilagadi 18 June hairiba adugumlaba Miyangi iho ado madude hena kanba madude hena sathiba 18 June ama sem sagani epse miyam da thamjari India na Manipur bo macen tan thugaina na bo honarag lagadi Manipur pre-merger status demand tawragloi haibul leite kari gino haibu matamda aikoi iramdam mase ipa ipune ikheng na yalaga thanambel lamdam deba masidai sida karaguma community natraga India government na tawning tawba khabai khara sabai yaroba Observation Committee ki Vice Chairman su oiriba amuko ki President Fairozam Nandoluwang na haikibada sahi hendoroklaba irang asi Central Government na lakshinaba mating thokpa thabak amata paikhallaktri haina pendaba fongdoki ngarang Union Home Minister na chair lauduna Manipur ki irang gi matangda high level meeting ama phamkibada laukiba warip singi matangda Nandoluwang na hai Amit Shah na anoba Home Minister nate Manipur ki oiriba phibam asigi matangda ngarang khaktamak awangba thakta khana nainariba asi thengmalli Manipur da santi hanjan hanaba honabada Chum aran kia niyom chumna khangdokpa mathau tai nongmai kamnaba amasung hana sunaba lepnaba khaktana khaki oina paikhalakpa khongthangna santi hanjin hanba ngamoi hainasu Nandoluwangna makha tana fongdoki Say amaga tha mamakai habi tha trom de makai huji mapung phajala amne masi irang thogiba sida ingda bai phim leite ingda na bajo bar sarkar na sendeba bahan tharka ki tongan hidden agenda leba aduna ai khoina Manipur si kari momom da thugai ba yaro habe se masi ki phirep to he logjari bni akoi Manipur si thugai na ba Bharat sarkar na honari ba se masi akoi amuka su Manipur ki miyam na masi yaroi habe ju limin nagi se ba pawgen ji ma chung si gi sengleba ni mesida akoi bijari Amit Shah na thamoi sengna positive piece ama program bohna biyo aduga akoi gi sigi santi gi lambida program bohna matamda asing mana kanano ara mana kanano achum mana kanano habido akoi khantok biyo sumna gi nongmai kamna lepna khakta gi wapam ergadi madudi Manipur ga makhata na santi leiro eba madudi negative piece wai neba piece ti lakbi negative piece wai ni positive piece wai ro eba aduna positive piece ama gi damakta thabak akoi tausi Heikat Leikat Tamduna saruk yakiba IPSA gi Vice President Athouba hai ngarang Union Home Minister Amit Shah na chair lauduna pangthokiba high level meeting adugi matung ina maitei ga kuki ga phaminaduna thoklebe irang asi loisinanaba honagani hariba asi yumpham yaudaba aranba wafam ni haiki thoklebe irang asi maitei ga kuki ga hanaba nate haibasi kuki MLA tarana India government amadi Manipur government ta khudum singduna taliba political motivate oiba separate administration dimana mayek laraba khudam ni haiki external aggression asida victim oiba maitei gi sabsaba achumba wakai puraktana irang asi loisinba wagani irang asi loisinge hairabadi India government na separate administration dimana si piga dauribra natraga piroi dauribra amadi Manipur da mitop sangakpa uwa kokthokuna popi thaba makha tana satha hankigadra haibagi wafam asida phirep lawba matam oire haina Athouba na makha tana fungdoki
Ko India gi Union Home Minister na ngarang mana chair loro ga Pangthokhre high level committee moi meeting du da mana phongdok ko wafam da ngasai gi meitei amadi kuki ani famin halaga irang si losan na honara gani haiba si khoi gi meeting da he is contextually completely wrong mana high board si khoi gi yumpham se kitang lan ba hai tare maram di kai no da thoi bi irang si meitei ga kuki ga hanaba nate kuki gi MLA tarana India gi prime minister da separate administration PO hadana moi demand to ki bise aduna dum high report si politically motivated oiba India government amadi Manipur government ani da challenge tawra kanda makhoi da tongan beleba ama tongan be administration ama kuki khakte go na PO haiba demand sigi si meeting makha da chathara khiba dung makhal gi irang ne haijariba kuki ga mungnari se Manipur government amadi India government ni ana India government separate administration pidoira piroidora Manipur government na makhoi gi forest eviction je makha ta na tawda tawredra poppy cultivation je akoi num tawhondora bra tawloidora suspension operation de yauriba Manipur government no withdraw tawgraba agreement se masi akoi revoke tawdora tawroidora haiba sigi ki agenda singchida phaminara kanda moi mase wari sara loisangada issue ne masida maitena yauraga ngana doi wari se kem leite Chauram Maduda Saruk Yakibi Loinana Kumzali Singani Amagi Jun Taranipal ke Khongjang Aduda Mamang Thaduna Saruk Yakibi Amkil ke President Lauremam Ganbina Hai Kuki Kulai Paiba Singna Khut Tharakpa Matamda Kanbina ba Haijaruba Matamda Tasin Nadraga Maramnamgi Apunba Shaktam Kaiba yaroi Haiduna Khuta Kulai Paiduna Kulngak Liba Naha Singbu Phaba Punba Case Panchiliba Asi Khudakta Lepkadabani Manipur gi Apunba gi Shaktam da Singnarakpa Khudingmak Hanba Leitana Thengnagani Tangai Phadrabadi India dagi Tokhai Tazarage Haiba Phawba phirep Laurokani Haina Mahangna Phongdoki India government na khoi gi Manipur chi thugai ra kan da Manipur sarkar ja moina namchal laga thambi ra kan da Manipur sarkar gi mi sing jina ju makhoi gi bating phudok pang ngamdarana na ai khoi ningkha tamma maitei amagi machani maitei gi natraga Manipur gi jat khudik mak sin ningkha tamne hingak pani ai base masi khanda bida India na bo haira dia khoi sijarage de leirak pad maram moira kan da ngasi ai khoi ja awaba phiba ma da leire awang bada pukhapada taba phattaba ani bada puthana bo honarak pa India ge policy Manipur की ममा सिंह ने यादे मणिपुर की प्रजा ने यादे अदुन मरम ओरकांदा बीजेपी सरकार से कोई पामद्रे न कोई अखोई की दमकता करीमता तौबिदरे अदुन मरम ओरकांदा हंदक बीजेपी बु थेंगनबा ngamba पार्टी अरिंगबा मा खल्लकांदा अमदी मणिपुर की दमकता फोरेन यौना सी थाबा ngamba मी खल्लसी हाइदना प्रजाना गन सिस्टम थादो अकांदा गनिजम अमदी गुंडा इजम तौबा मयामदो लोइने यादे हाइबो उलकांदा हंदक मखोई मखोइना अपामदा पीरकांदा मणिपुर मथक मखा ओननबो होदरकपदो हंदकी भोटसिदा मणिपुर प्रजादा मखोइबु माइथीबा पी हाइबसे मसी बयेक सेंगना खंगदबनी